ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯛꯐꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯊꯣꯛꯏꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯈꯣꯏꯗꯥꯖꯕ ꯑꯣꯏꯔꯒꯅ ꯁꯤꯗ ꯊꯣꯛꯏꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯏꯁꯩ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯐꯥꯎ ꯈꯪꯖꯗꯦ ꯑꯗꯣ ꯀꯗꯥꯏꯗꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯑꯣꯏꯔꯦ ꯇꯥꯔꯤꯕꯁꯤ ꯏꯁꯩ ꯃꯈꯣꯜꯅꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯉꯁꯤꯒꯤ ꯋꯥꯍꯪꯗꯣ ꯂꯥꯛꯆꯔꯒꯦ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯍꯥꯏꯅ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤꯕꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯅꯣꯅ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯃꯨꯛꯇꯪꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯃꯨꯛꯇꯪ ꯍꯟꯖꯔꯛꯑꯦ ꯂꯩꯕꯥꯛ ꯍꯥꯏꯅ ꯂꯩꯔꯝꯃꯒ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯣꯟꯈꯤꯕꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯅꯣꯅ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯉꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯒꯅꯤ ꯈꯨꯝꯕꯤꯔꯛꯑꯣ ꯈꯪꯕꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯈꯨꯝꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯉꯥꯏꯅꯅꯕꯒꯤ ꯃꯊꯪ ꯅꯤꯖꯔꯤ ꯏꯪ ꯀꯨꯝꯖꯥ 2020-2018ꯒꯤ ꯑꯔꯤ ꯑꯅꯧ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯅ ꯑꯐꯥꯎꯕ ꯀꯌꯥꯅꯣ ꯑꯃ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯂꯤꯡꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯤꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯀꯌꯥꯅꯣꯅ ꯍꯪꯖꯕꯅꯤ ꯋꯥꯍꯪꯁꯤ ꯑꯃꯨꯛꯇꯪ ꯍꯪꯖꯔꯛꯏ ꯏꯪ 2020-2018ꯒꯤ ꯑꯔꯤ ꯑꯅꯧ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯝꯅ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯂꯤꯡꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯣꯏꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯀꯌꯥꯅꯣꯅ ꯑꯩ